Matakta yengkaladi wakal khalina nangonda kana haiba. Ozana hariba. Matakta nongkhalaga tumin leiradine. Doctor gi guli chau haiba. Haying February 7 dagi Thambal Leikhok hariba film asi Epom apps ta uba phangiragani mayam punna min tanglas. Tamu kai dorgi nupi duba. Kas dogdeda. Ida hak chaba amagi mata ama khangni ningjinga iba. Tamu bu kari dak chabige. Chate ai dak chate ko. Takshla. Sir. Aigi ming Shakhenba. PhD the Executive Engineer Ojari. Aina kari kausagane. Ming hekta kaur su kai deda. Da kausage. Aidi karibu haidau nu khangdre. Ikai basu khara thigal he. Aigi ming Thambansna. Oh, hana tajere. Sakhen bagi Thambansna. Ming budi dum chanaida. Ha. Adudi inkalak liba pakhang masagi wakal da hanjanaba school uniform oina setpiro dana nastan pin phone torambani boarding dang hak sangbiram ba yadoiro napagi na chom oi biu na chom gi leinam Ana mala mune sida. Mama na biyo isalo. Maise ai mu changjel raga ibani se hana mari lene boyong ningi tanane. Masai changdana phani bo. As kanana bo ai oiramadi nahana topada yum pantholamani sak haira ai dongna adum phajai as ibema mana thabak salamdai khudingine magi nipana hayiye nang handi halo ko haidana Chama chama tumdana khankari.